ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯚꯔꯇꯕꯨ ꯂꯦꯖꯤꯁꯂꯦꯆꯔ ꯂꯨꯆꯤꯡꯕ ꯄ꯭ꯔꯣꯖꯦꯛ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤꯗꯤ ꯈꯪꯗꯦ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯐꯪꯉꯤ ꯍꯥꯏꯅ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯚꯔꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯡꯖꯤꯡꯗꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯝꯖꯨꯅ PUCLꯗ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯊꯥꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛꯁꯤꯡ ꯄ꯭ꯂꯥꯅꯤꯡ ꯌꯥꯎꯗꯕꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯏꯔꯨꯔꯒꯁꯨ ꯍꯨꯟꯅꯩ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯆꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯆꯠꯅꯔꯣꯜ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯪꯅꯕ ꯍꯣꯠꯅꯕ ꯆꯪꯏ ꯍꯥꯏꯅ P ꯒꯨꯅꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯅꯥꯃꯍꯤ ꯂꯥꯠꯄ ꯃꯔꯤꯡ ꯀꯕꯨꯏ ꯑꯃꯗꯤ ꯆꯣꯊꯦꯁꯤꯡꯒ ꯄꯨꯜꯂꯒ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯂꯦꯜ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯀꯔꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯤꯁꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯆꯥꯎꯈꯠꯅꯕ ꯂꯩꯉꯥꯛꯅ ꯄꯥꯟꯗꯝ ꯊꯝꯂꯦ ꯍꯥꯏꯅ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯇꯅꯕ ꯂꯨꯞꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯃꯗꯤ ꯈꯨꯟꯅꯦꯛꯇ ꯆꯠꯄ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯥꯕ ꯃꯐꯨꯔꯨꯞꯄꯨ ꯌꯣꯜꯂꯤꯕ ꯃꯩꯇꯩꯁꯤꯡ ꯆꯦꯛꯁꯤꯟꯕꯤ ꯍꯥꯏꯅ KKLꯅ ꯍꯥꯏꯈ꯭ꯔꯦ꯫ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩꯕꯨ ꯆꯩꯕ ꯍꯨꯟꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁꯄꯦꯄꯔ ꯔꯤꯗꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯇ꯭ꯔꯚꯔꯇꯕꯨ ꯂꯦꯖꯤꯁꯂꯦꯆꯔ ꯂꯤꯗꯔ ꯑꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯒ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯒꯚꯔꯅꯔꯗ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯝ ꯑꯃ ꯁꯥꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯕ ꯁꯣꯂꯨꯁꯟ ꯀꯧꯕ ꯋꯦꯌꯔ ꯍꯥꯎꯁ ꯁ꯭ꯇꯣꯔ ꯑꯃ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯈꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ BJP ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯒꯚꯔꯅꯔꯗ ꯇꯛꯁꯤꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯉꯥꯛ ꯁꯦꯝꯕꯗꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕ ꯅꯪꯍꯧꯗ꯭ꯔꯕꯗꯤ BJPꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯧꯖꯤꯛ ꯃꯄꯨ ꯄꯥꯟꯗꯕ ꯂꯩꯕꯥꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯂꯩꯇꯕ ꯃꯔꯝꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯦ꯫ ꯃꯤꯇꯣꯞꯁꯤꯡꯅ ꯂꯩꯉꯥꯛ ꯆꯨꯞꯂꯤ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯁꯨ ꯈꯨꯠ ꯄꯨꯜꯂꯒ ꯂꯩꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯒꯣꯚꯔꯟꯃꯦꯟꯠ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯔꯒꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯋꯥꯍꯟꯕꯒꯤ ꯁꯔꯨꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯑꯅꯧꯕ ꯃꯤꯈꯜ ꯑꯃ ꯄꯥꯡꯊꯣꯛꯄꯅ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯅꯁꯨ L. ꯔꯥꯃꯦꯁ꯭ꯋꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ T.A. ꯁꯩꯇ꯭ꯔꯚꯔꯇꯅ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯦꯜ ꯊꯨꯝ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯁꯤꯡꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯁꯥꯒꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯄꯨꯊꯣꯛꯆꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕ ꯈꯛꯇ ꯅꯠꯇꯅ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯊꯕꯛ ꯄꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯍꯥꯁꯤꯡꯅ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯖꯦꯅꯦꯔꯦꯠ ꯇꯧꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯆꯞ ꯆꯥꯕ ꯑꯃꯠꯇ ꯈꯪꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯄꯥꯔꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯐꯪꯏ ꯍꯥꯏꯔꯗꯨꯅ
लेंगाक सेंबगी वाफम दी बीजेपी स्टेट यूनिट ता हंगबना हेना सुमगनी खले सेंटर की लुसिंग बसिंग लाख लबा मतुंग दा करी तौगनी हाबदु येंगमिनबा ताई हाइखे IDP सिंगी मतंग दा लेंगाक ना पाइखलकपा थबक सिंग सबसाब प्लानिंग अमगा लोइनना तौदबगी ममी ताई ngayhak ki yanana basin ba thabak oina tawri haina lok sabha gi MP Dr. Angom Sabimol akoi jamna phongdokre Palace compound lai ba iboyaima sumang lila sangleda ngarang pangthokiba alternative theater group ki tara suba mapok kumon thoramda mathaki wafam asi MP Bimol akoi jamna phongdokhibani thoram asida IMC gi hanagi commissioner G Robin Chandra Sarama Red Cross Society Manipur State Branch ki Chairman Narendra Ningomba amadi Sangit Nata Academy Awardee Sograkpam Hemantasu Dice member oina saruya ki Thoram asida Hazari Mayum Rosie Debi na iba ikhogi yum haina mingthon balila amasu miyam dutki MP Dr. Bimol akoi jamna phongdorakpada lengang na paikhalakpa thorang sing ngaihak ki yanana ba sapsaba planning ama tawdana paikhatpa yana ba tawbo oina ui masida asoiba puthoktuna wa khara hairuragadi amaga hunai hekta hairakadra haibagi akibasu phawi hauji aikhoina hingliba punsi mahing asi lengak lon leitabagum chatna pathap kanglon amata leitraba angam ba sanaduna leiba sanga ga pangkhak oire lengak amada lo amata yaudana mapu pandabagum leiduna kangkhong sairaga leiba si Kairaba Pauba amaga hunaraga lay haiba wafam phongdorakpa simak laibak thibani lengak amana tawgadaba mathau amata tawdana laibasi nungaite tawre haraga su planning mapung phana yaudana tawri tawgadaba mathau mapung phana tawba mathau tai haukiba July 12 da Chief Secretary yauna makok thongba official sing yauna punna phamkiba mifam aduda IDP singi sabsaba masing phawba mayek sengna khangdabagi mami tai Masina matau karamna miyami safanana ba singani haiba wafamsu thamki Pangtholiba thoram asigi matangda palladuna haiki Mahak masamak lila drama da saru yarakpada natana lamdam asida thokpa laibaki oiba issue kya dasu piklingaidagi hoduna saru yaduna laki masida natana laibaki irang asi loiduna lamdam asi ing tappa lamdam ama oiraklaba matamda Iba loiduna leiraba script ama film oina puthokna ba honari loinana sumang lilagi artist samana mahakna lawgadoriba role ado phajana utnana ba honabada role adu da utgadoriba do mahak masamak ni haina khanna utpa changi sumang lilada yawriba artist sayamba senthok lambi watpa mioi singna ayamba oigali masida sunatana manipur gi sanaroi kya amadi leita lairaba imung manungdagi tholakpa mioi singna ayamba Makata pau taminasi Aphaw sanaroi oiduna lamdam asibu masak takli sports amadi art culture na lamdam asibu sak takli basi haurakpa matamda miyamna sakhang bide makoina maming chatpa ama phawba mioi ama oiraklaba matamda ta lengana khangbi boina thokli hainasu MP Bimol akoi jamna makhata na phongdokhi thauram masiga mari leinana Sangit Nata Academy Awardee Sograkpam Hemantana phongdokhi bada alternative theater group asi sumang lila de amna pamna sanglakhiba is Rosina likhatkiba group amani sumang lilabu pamjatuna sanariba lilaroi kayanasu kathokpa amaga loinana lila sanaba ama changi Masidanatana Rosina Lilagi Lamda Loriba Tauda asi aduki matik sawi asigumba mioi ama tholakpa haibasi lamdam asida leiriba somang lilabu nungsibiba mioi singidi yamna laibak phabane loinana mahakna loriba tauda asi makata na lawba ngamba oirasunu haina ai phathauza bikhi Thangjingdagi atopa pothok kaya puthokna ba scheme ama ministry na launch tawkhre maram asina Scheme asigi khudong saba lamdam asigi thangjing thariba lomi signal hongnana ba hona se haina horticulture and soil conservation ke director ke Devadattana phongdokre loinana lamdam sigi leha wachunaba sathok legadaba afaba phau makhal sing puthokna ba lomi singna akhang ahi singa khusamna duna puna hona mina si haina so
appeal tawrakle ICAR Research Center Complex for NES Region Manipur Center na sinduna Lamphel da laiba Regional Center asida pangthokiba PHAL Day thoramda Director ke Devadattana mathaki wafam asi phongdokladuna hai Central Sector Scheme singi makhada thangsingdagi product kaya ama puthokliba puthoknaba scheme ama hawdokliba si department asu mapungphana implement tawnana bakana hotnari maram asina thangsing thaningba amadi hana thakiba laumi singna thuba matamda district office sigda pau phauraga thangsing thabagi program da saruk ya hausi morok metlaga iromba sabda sinaba khak natana thangsing gi atopa makhalgi product mayam ama puthoklaga lamdam asida kanaba purakpa ngamnanaba paikhatgadaba scheme asida laumi singna khudong saba lawbi haina su director ke Devadatta Saramana phongtokhi laumi singna makhoigi mathau asi sananaba pothok puthokpa khaktani haina khanba yade puthokliba pothok sing adu yonthoktragadi paisa oina onthoktrabadi pothok phana yamna puthoklabasu kanaroi amadi lamdam asida afaba pothok puthoklaga semilongi phibam phagatna bohanabada ICAR amadi mari leinaba department singisu achoba thodang lei laumi amana scientific oiba cultivation quality management processing dagi hauraga marketing toba phawgi wakhal khandragadi laumi ama oina hingbada ngamloidabugi phibamda uba phangi haikhi All Manipur Working Journalists Union Amjugi Mathakta Yumpham Yawdabu Wafam Kaya Ama Phongduna Journalist Body Asibulan Uhananaba Hotnariba People's Union for Civil Liberties PUCL Ge report numit kunthani gi manungda condition amata yawdana handoknaba Amjuna legal notice ama thaduna warning tawkhre Amjo amasung UGM na punna thadorokpa serol amada legal notice asi Media Legal Committee gi member Advocate Hizam Chandra Kumar na Amjugi mahut sinduna thakibani Legal notice asi PUCL na phongkiba report amada Amjobo Mingsathian Bayaba Yumpham Yawdawa Phomkya ama Yawrakpadagi report ado numit kunthani gi manungda handoknanaba withdraw tawnanaba khanghanbaga loinana karigumba demand asi thawoidaba tarabadi BNS 2023 gi makhada criminal case gi makhada civil suit amasu tharagani haina khanghanki hare PUCL na phongkiba report amada amjubu goti media haiba wahai sisinnabaga loinana DCC role lawduna misang mikhai naina pau sing phongi haina su maral siri masigi mathakta amjubu journalist ke mayokta lawtunaba thawong kaya sathai haibaga loinana union asigi membership norm amadi legal media ownership framework po lan uhanana wafam kya phongdokli loinana PUCL ge report asida Imphal West Maitai media haiba wahi sisinabada natana illegal immigrant singba yokhatpa aranba wafam kaya amasu iri amjo amasung EGM ge cherol asna makhata na hai amjo gi membership asi masagi constitution national law state DIPR gi guideline matung ina leibadi RNI register toba publication singda thabak toba working journalist singi apunba body amani adubo aranba wafam kya aduna sahi kaya journalistic ethic amadi freedom of express haibasida kathoktuna lakliba amjugi mingsat sathina sohale haina su makhatana phongdorane Haukiba October kuntrada palen lambi ki kaksing lamkhai Bijoypur manakta Mansang Mahairoi lupki lusingba mari Maitei masakhana phukiba thawdoki matangda nakal ani ki marta Mansang naga customary logi makhada yasnaba purakre Zaphau dalaiba Nezi Mono Mansang Memorial Hall da ngarang ayu pung 13 dabada pangthokiba punbam famda victim party ki maikaidagi Mansang Tribe Union aduga culprit ki maikaida United Committee Palen gi mil sing saruk yaduna thawdo adubu Mansang naga customary logi makhada yasnaba purakibani nakal ani gi marakta wari sanaba sida victim amasung culprit ki imung manu ki mi singsu saruk yakhi hari
ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤ ꯀꯔꯝꯕ ꯑꯀꯛꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯄꯣꯂꯤꯁꯤ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯃꯤꯐꯠꯇ ꯈꯔꯒꯤ ꯀꯥꯏꯍꯟꯕ ꯊꯕꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯍꯟꯈ꯭ꯔꯦ, ꯃꯤꯆꯝ ꯀꯌꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯏꯃꯨꯡ ꯀꯌꯥꯗꯁꯨ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯀꯛꯅꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯗ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ? ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯨꯁꯥꯏꯗ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯕ ꯌꯥꯎꯔꯤ꯫ ꯃꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯑꯀꯛꯅꯕ ꯊꯧꯁꯤꯜ ꯑꯃ ꯄꯥꯏꯈꯠꯇꯕꯗꯒꯤ ꯊꯣꯛꯍꯟꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯊꯣꯛꯂꯝꯕ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯔꯝꯒꯗ꯭ꯔꯥ? ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯏꯟꯗꯤꯌꯥꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯦ ꯇꯥꯛꯄꯅꯤ꯫ IDPꯁꯤꯡ ꯑꯁꯤꯕꯨ ꯁꯥ ꯌꯦꯟꯒꯨꯝꯅ ꯆꯦꯡ ꯆꯥꯛ ꯈꯔ ꯊꯥꯔꯒ ꯌꯣꯛꯄꯒꯨꯝꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯀꯛꯅꯕ ꯊꯧꯁꯤꯜ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯈꯪꯅ ꯍꯥꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨ ꯅꯠꯇꯅ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯒꯤ ꯐꯤꯚꯝꯗ ꯊꯝꯂꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯐꯥꯎꯔꯛꯇꯕ ꯌꯥꯏ꯫ ꯑꯊꯨꯕꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯅ ꯉꯥꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯆꯥꯎꯈꯠꯍꯟꯅꯕ ꯂꯩꯉꯥꯛꯅ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯀꯃꯔꯁ ꯑꯦꯟড ꯏꯟꯗꯁꯇ꯭ꯔꯤꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤ (ꯇꯦꯛꯁꯇꯥꯏꯜꯁ) ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯤꯜ, ꯂꯦꯕꯔ, ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯟড ꯑꯣꯟꯇ꯭ꯔꯄ꯭ꯔꯦꯅꯔꯁꯤꯞ (SLEE) ꯗꯤꯄꯥꯔꯠꯃꯦꯟꯠ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯀ꯭ꯔꯥꯐꯠꯁꯃꯦꯟ ꯇ꯭ꯔꯦꯅꯤꯡꯅ ꯁꯤꯟꯗꯨꯅ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯦꯁꯅꯦꯜ ꯑꯦꯄ꯭ꯔꯦꯟꯇꯥꯏꯁꯁꯤꯞ ꯑꯣꯟꯇ꯭ꯔꯄ꯭ꯔꯦꯅꯔꯁꯤꯞ ꯄ꯭ꯔꯣꯃꯣꯁꯟ ꯁ꯭ꯀꯤꯝ (PMNAPS) ꯐꯣꯔ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯒꯤ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜꯗ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏꯅ ꯍꯥꯏ ꯁ꯭ꯀꯤꯜ ꯏꯟꯗꯤꯌꯥ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯦꯖꯨꯀꯦꯁꯟ, ꯇ꯭ꯔꯦꯅꯤꯡ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯄꯨꯟꯕ ꯀꯃꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯁꯥꯒꯠꯅꯕ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯗ 35-37ꯇꯤ ꯃꯥꯏꯀ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯁ꯭ꯃꯣꯜ ꯑꯦꯟড ꯃꯤꯗꯤꯌꯝ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯍꯦꯟꯅ ꯃꯥꯔꯀꯦꯠ ꯆꯥꯎꯊꯣꯛꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ, ꯆꯠꯅꯔꯣꯜ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯪꯅꯕ ꯍꯣꯠꯅꯕ ꯆꯪꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ VC ꯄꯥꯎꯅꯝ ꯒꯨꯅꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ (LSTB) ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯅ ꯁꯤꯟꯗꯨꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯄꯣꯛꯄ, ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯀꯣꯔꯧ ꯅꯣꯡꯒꯥꯕꯒꯤ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯛꯁꯣꯞ ꯑꯃ ꯍꯌꯤꯡ ꯈꯣꯡꯕꯥꯜ ꯎꯐꯣꯡ ꯌꯨꯝꯐꯝꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯗꯣꯛꯂꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯅ 4ꯔꯛ ꯁꯨꯕ ꯋꯥꯔꯛꯁꯣꯞꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯛꯁꯣꯞ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ ꯄꯥꯎꯅꯝ ꯒꯨꯅꯤꯟꯗ꯭ꯔꯣ, ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥꯀꯥꯟꯇ, LSTBꯒꯤ ꯁꯦꯅꯤꯌꯔ ꯕꯣꯔꯗ ꯃꯦꯝꯕꯔ ꯀꯩꯁꯥꯝ ꯏꯕꯣꯝꯆꯥ, ꯕꯣꯔꯗ ꯃꯦꯝꯕꯔ ꯅꯥꯃꯣꯏꯖꯝ ꯇꯣꯝꯕ, LSTBꯒꯤ ꯃꯩꯁꯥꯝ ꯏꯕꯣꯝꯆꯥꯅ ꯃꯊꯪꯁꯤꯅ ꯆꯤꯐ ꯒꯦꯁꯠ, ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯄꯥꯎꯅꯝ ꯒꯨꯅꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯐꯨꯔꯨꯞ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯅꯥꯠ, ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯁꯛ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯐꯨꯔꯨꯞ ꯑꯗꯨꯒꯤ
pokpa luhongba amasung sibagi thoramsingda mami tai lamdam asigi lining laisondagi horaga satnabi nat khudingmak scientific oiba mawngda thizinduna yokhatpa haibasi Manipur University of Culture ki pandamni masigi wakhalonda workshop asida sanamahi lining gi pokpa luhongba amasung korong nungabagi thoramsing haiba hiram asi puthokduna nainabani maramaduna ngasigi mirolna isagi horakpham satnabi amadi lining lason khangnaba honabada ngasi nainariba workshop asi hiram asi tangai fadana khangba mathau tai haikhe Lairik haiba saba masana masabo khangbada lamba laitre khanjaba khunik tasatpa leibak nungsiba aponbagi wakhal khanba saba mapuru puyo liba maitei sing section view amadi nakhoi lamsad hongdok piu haina KKL na phongdorok paga loinana himinari ba furuf sing na so masagi oizaba thinana bahona bada mitei bo cheiba mitei bo hunba khudakta leppadabani haina kanglaipa kanbalup KKL manipurna phongdokre Sangai Festival pangthokdana batongan tongan ba lupsingna leptana phongdoknarakli Hauzik Sangai Festival pangthokpagi matamna te Committee on Protection of Mitei Victims More amadi IDP sina Sangai Festival boycott tawgi phirep sawatkani haina SKL Secretary General L Kanglaisa Khangan bana phongdokre Amaromda Sangai Festival pangthokpa matang sadri pangthokpi gano haina suknasu phongdorakle Thabal Municipal Council TMC gi staff singna council asigi staff singda puwa thangba ngamloidoba sel gi demand yauna ki akhang piba lepiu haduna wakat mifam sathakre Thabal wangmata bada leba council asigi office complex da sathagi ba wakat mifam da saru yakhibi TMC gi LDCS memchopina hai Thabal Municipal Council asi semi government oibana tolop sang naina phangbanate Masigi mathakta lupa lising taruk taret khakta phangjaba sanitary worker kya su yauribani yamna wana honariba staff sing da sel gi demand tarakpa si thamoi sokna nungaijade maramasina miyoibagi minungsi yengbiraga staff singbu tangdu leitana mathau tawba ngamhanbiu sel gi demand handokpiu haina apel tawrakli wakat mifam asli saruk yakhiba singnai khoi aki akhang yaudana thabak suhanbiu Sel gi demand tawbi kanu amadi masagi mathau toribe staff singda ki akhang bibi ganu haina thaba placard kya sisnakhi Relief camp talai by IDP sing masa masagi mem da hanjin driba phawba amadi lamdam asida sakliba mai asi munthat driba phawba Sangai Festival pangthokpa yaroi haina All Manipur Women's Social Reformation Diplomat Samaj Nupi Samaj ki President TS Ramnina phongdokre Laibasi ki kachin ko ya sinba thungna digital oiba maung da sel puthokpage khudong saba phanghan khibadi ki Bajaj Finance Limited na miyamda loan pibi sangsu khangwang wangkhalakle Bajaj Finance ki chairman Sanjib Bajaj na hai miyam gi khudong sa ka daba maung da anoba technology puthoraktuna araiba maung da loan phanghan ba ngamle Bajaj Finance na India gi mafam pumna maktaleriba miyam da loan gi khudong saba phanghanana ba honari Fintech Limited NBC की रिपोर्ट मतुंग इन सही असगी सेप्टेम्बर 23 दगी अक्टोबर 13 फावदा लोन लौबगी सांग सादा 13 हेंगलकपगा लोइनना तोंगान तोंगान बा मियोय लाख 64 दा लोन पीबा ngamkhre लोन लौरिबा सिंग अदुगी मनुंग द मियोय सादा 50 गनी थोइदि पुंसिगी अहान पोइना लोन लौबनी डिजिटल क्रेडिट की थौरांग लौखलकपदगी मियामदा साउन खुदोंग साबा फंगहनबा मरमना लोन लोनिंग बामी की मसिंगसु नोम नोमगी हेंगलकली हाइखि कोंबीदगी वांगु फावी लंबी सुरक तबासी मतम कयागी ममांगदगी सेंबीदबना असुकी मतिक फिबम सोगलकपदगी खोइसाउनरबा लमदम असिगी मियामना लंबी थिंगबदा नतना महै लोइसंग फावबा थिंगजिनखिबदगी अवाब कया मायोकनरिबा सिगी यंगबिदुना मरी लेनबा अथॉरिटी ना थोबा मतमदा मिजेंग संगबिदुना लंबी असि सेमजिनबि हाइना सोशल वर्कर आहनथेम संजोइना पुनिंग सिंसिनख्रे DFO Sanjal Amadi Ek Hill Christian Academy
Sandel punna sinduna Sandel gi Jafo Bazar da lamlaki sauce kandawi ade haiduna khongna rally ama setkre hare. State asida mapung phana organic farming sisinaduna lamdam asida leriba miyamda haksang sokningai oidaba mahai marong puthokpa haurase haina Green Foundation gi advisor Dr. M Thoithoina phongdokre. Sangai Festival tawgi warep khudak ta handokada bani haina UPF na thamlakle. Amaromda leibaki irang asi hana loisilaga Sangai Festival pangtho wa haina mapi council su phongdorakle. Makha tarakpada mapangi ru pausing taminase. Paramilitary Rapid Support Force RSF ki lusingba Abu Luluna Sudan gi nongsup thangbada leiba city ama oriba al phasarda micham lising ani gi mathakta minungsi yautana hat ki haiba wafam phongdorakle. Sudan gi Prime Minister Kamil Idrisna Malem gi Furup Kyanu Rapid Support Force RSF autori terrorist organization haina sakhangnana ba haijakre. Mexico ki President Claudia Sheinbaumna Latin American country da nupi sing na thengnariba crime sing mayoknana bagidamak hena kanba sexual harassment law sing hawdoknana bawafam thamkhre haire. Kumjali sing ani kunma thoida Myanmar hunta lanmina ong san sursi na lusing balenga ku tawduna lengak paisin kiba adu yaning taba utuna leba sigi miyoi kya na hunta gi mathakta yaning taba warol kya social media da phongdokna khre. Pakistan occupied Kashmir o POK da hatna sunaba thoktuna tangdu leita dabagi phibam mayok na khraba matungda amu hana region asida Pakistan lenga ki mayok ta masing yamlaba Gen Z khongjangoi singna South Asian nation oriba Nepal amasung Bangladesh ta thokiba Gen Z gi iho adugumna region adugi masing yamlaba mahirwe singna mahai masinga mari lenaba thabak thorom singda ahong basing thamduna semdok sadok na bakhongjang sangsin khre. Kumjali sing ani kuntaruki February thada pangthokadoriba Bangladesh National Parliamentary election gi campaign haukibaga leibak asigi tongan ba mafom kyada campaign sa tharingaida violence ki thodok sing thokli hari.
US President Donald Trump na Miami Business Forum da America gi semilon bo singtha kibaga loinana leiba asi malem gi miyam na khwadi gi pukning singsinpham oiriba leiba amani haina su singtha khre Russia digi North Atlantic Treaty Organization NATO gi airspace da kanglon kaina drone sisna duna landa se tharak padagi section tharang lokhat po ina Poland amasung Romania na anoba ngaksen gi khulai sing mathau tawba hawhan khre haire Chani Nipum doi leba Bihar Assembly ki ahanba phase ki mikhal da ngarang sitchama kunma thoida miyam na bot thadana ki bada numidang atheng bada thadora ki ba report ta border sada humpuga mari dasmik mari rom tholak tuna bot thadana ki haina agency ki pauna phongdorakle ahanba phase ki mikhal asi mafum ayambada ingtapna pangthokrabasu Bihar ki deputy chief minister oriba Bijoy Singh ki convoy da miyoi kharna attack tawduna sauna wathok thohanki Deputy CM Bijoy Singh di mahaki convoy de attack tawrakhiba sing ado RJD gi miyoi singnani haiki RJD gi maikai de gisu opposition alliance ki vote phangada polling booth kya da ruling party gi wakar singna miyam vote thada ba yadana ba mai kaktat ki haina maral sikhi Congress losing ba Rahul Gandhi na leiba asida pangthokpa Mikhal Singh da BJP na vote huran bagi thabak tawbagi evidence oina hydrogen bomb ga pangkhak oiraba maungda miyam da khanghalagani haina phongdokhraba matung vote huran bagi matang da Rahul Gandhi na miyam da wangang laduna mamang sahida Haryana da pangthokkiba assembly Mikhal da Brazil ki model nupi amana state asigi voter list da Sima amadi Sweetie haibana singba tongan ba ming singi makhada Kayara hana bot thada duna leiram le haina phongdokkhre Assam gi Chirang district ta leiba Manas National Park ki Kuklung Forest Range da lona yadaba maung da tinglamba electric short line da maina singduna samu ama sikhre Tripura Police amadi Government Railway Police GRP na joint operation sathabada Nahan numidang lupa lakh mangarom ki oigado brown sugar ka loinana miyoi ahum phagat pada border security force BSF ki personnel ama yarom le hare Nannaga tribe sing oriba Kuki Kasari Garo amadi Mikir tribe sing asi Constitution Nagaland Scheduled Tribes 1970 gi order ki makhada Scheduled Tribes sing haijarabasu makoibo Nagaland gi yelho phurup singni haibadi khak yaroi haina chief minister Nephew Riona phongdokkhre Assam gi saknairaba saisakpa Jubin Garga misi gi matang da state asigi chief information commissioner CIC oriba Bhaskar GOT Mahantagi manaunupa Shyam Kanu Mahantabo authority singna phakibadagi Bhaskar GOT Mahanta CIC gi Phamdagi resign tawkhre Sahi asigi methada India amasung Pakistan gi marakta kanba mongda khuthokna khiba aduda leiba anigi fighter jet taret kai ki haina United States ki president Donald Trump na leiba kya da wangang bada palambado khuthokna ba aduda kai ki ba plane gi masing nipani haina phongdoraki India gi hanba micro drama festival oriba National Micro Drama Festival gi manga suba edition Tesvis mathang sahi gi February amada New Delhi gi Mandi House gi LTZ auditorium da Brixa the Theatre New Delhi na sinduna pangthok lagani haire makha tarakpada sanabagi pautami nasi ngarang Queensland gi
Carrara Oval Sanaki Miss Mangagi T20 International Series ki Mari Suba Miss India Yumbo Australia bu ikom komna Rani Fugani Panda Mighty Bapi Kibaga Lunana Yumbuna Tankat Pang Namnaroi the Bopibum Ani Amada Mansel Taduna Sat Cray. My partner target run Chama Humpuni Pantan Kibo Australian over Taranipan ball Anita all out Uduna run Chama Tarama Pandagi Hena Lobum Kide. Kumalampa Indoor Stadium da Sathariba Kuntare Suba Sub Junior National Fencing Championship Lising Ani Kunga Kuntaruki Rang Sanakiba Foil Boys and Girls Team Inventa Manipur Silver Medal Ani Lobum Cray. Marini Sanba Numit Power the Manipur gold ama silver ani amasung bronze medal ani puna medal manga phanglaga ahum subam famda leire Haryana na gold medal manga silver medal ahum bronze medal ama puna medal mapal phanglaga ahan ba amasung Punjab na gold medal ani silver medal ama amasung bronze medal ama puna medal manga phanglaga ani suba mafamda leire SSC ground sakta da sathariba ahum suba Premier League lising ani Kunmanga Kuntaruki Ngarang Sanakiba Miss Animal Draw Iduna Point Amamam Yanakre Manipur University Sports Committee Kansipur Gilam Singh Makhada Polestar College Hianglam Wabagai Nasinduna GSA Ground Playground Kaksing the Sathari Bayek Pratap Singh Memorial Manipur University Inter College Men's Football Tournament Lising Ani Kunmanga Kuntarukta Thambal Marik College Southeast Manipur College Semco Komla Thabi Amasung CI College Maipa Kre All Manipur Football Association Sinduna Colonel KSS Arul Kumar Memorial Manga Suba Inter District Futsal Tournament Lising Ani Kun Manga Kuntaru Mathang Tha December Taruk Tagi Hauduna Pangthok Lagani Hari Khelo India ki manung sana Kuntramari Suba Battalion CRPF na Sports Authority of India ga khusamnaraga sinduna nahandagi puna team nipa na saruk yaduna mayang Imphal Konsak talaiba Mikhya ground sa tharaki ba volleyball tournament ki champion Ami Maido mayang Imphal na oikre Lakadoriba Taranipan Suba Manipur State League lising ani kun mga kuntaruk ta saruk yagadaba team Pombana coaching cum selection trial da saruk yanana basana roi manga tharakna ba All Manipur Football Association na khangalale Bangladesh ka sanagada ba AFC Asian Cup qualifier mangoina na India ki sem sanana bagi game ki dama defender Abnit Bharti amasung winger Ryan Williams kaukhatpada yauri haina All India Football Federation AIFF na lauthoki ba India ki football da ahongba matau ama uba phangkhre Amadi Manipur Cycling Association asindra pangthoki ba Mari Suba State 11 Governors Cup Road Track Mountain Biking Cycling Championship lising ani kun mga kuntarukta Imphal West District Cycling Team na overall team champion oiduna Governors Cup laure Masala pada maroi pa mo Speaker Saita Bartabu Legislature Lusing Boyna Project Tautuna Langak Sem na Bataksilagan Haina MLA Lauren Bamramesor na Pongdokre Langak Sem Bagidi Khangde Party ki Lusing Basing Lakani Habigi Pau di Fangi Haina Speaker Saita Bartana Pongdokre Tangzing Dagi Pothok Kaya Puthok na Bathaurang Local Haina Director na Pongdokre Amjuna PUCL da Legal Notice Thaduna Warning Tokre Langak na paikhalag iba thabak sing planning yaudabi mamitai hairaga suhunai harakani haina MP Bimol akoi zamna phongdorage Palen thagdoki matangda yasinaba purakre Ngasigi mirol ni sagi horak pham sana rol amadi lining lason khangna bahana bachangi haina P Gunindrona phongdorage Sanamahi latpa maring kabui amadi sothe Singapore laga state ki thakta sajibu noma pan bacharaba
पांगथोकलगनी हाइना लाइनिंगथौ सनामही टेम्पल बोर्डना फोंदोखरे लांजेनरीबसिंगिदमक लेंगाना कई थौरांग लौखली हाइबा मियामदा खंगनगदबनि हाइना फेडरेशन ऑफ हाउमिंगना अपील तो स्टेट असिंग रिसोर्स सिजनदना लोकल इंडस्ट्री साउखनबा लेंगाना पांदम थमली हाइना अनुराग बाजपाईना फोंदोखरे संगाई फेस्टिवल पांगथोक्तनबा लुपकयाना फोंदोकनरले अमदी खुनेक्ता चटपा पुनबगी वखल खनबा साबा मफुरुप पुयोलिबा मैतेसिंग सेक्शन बी हाइना केकेएल ना हाइख्रे हिंगमिनरिबा फुरुप सिंगनसु मसागी ओइजबा थीननबा होनबदा मितेबु चैबा हुनबा खुदक्ता लेपकदबने हाइना मखाताना फोंदोरबे पिजरिबा पाउसिंग असिगा लोइनना नुंतिगी फोंलिबा पाउसे सिंदगी लौथोक्तबा मरोइबा पाउसिंग मियामदा पिसबा लोइसिनजरे मखा तारकपदा मतम मतमगी वाफम अमदी राशि फलगी थरम अमो मयाम पुनः तामिनसी पुनमको हौजिकी पुष्परानी लाइसोमना अमुकहना खुरमजाई
अमुक हन मिट्यंग ताबिरिबा मदी ताबिरिबा सिंबु निर्मला थांगजमना तराम नोकचरी इकोकनोना खुरमजरी पुदुना लाक्चरिबा सी मतम मतम गी वाफम अमदी राशिफल ngasi gi मतम मतम गी वाफम दा चीफ मिनिस्टर गी हक्सेल गी तेंगबांग शोटपा हाइबा सिनी लाइरबा सिंगी मिंगदा लेंगाक तगी लुट तौबा यावरबरा थिजिनसे मणिपुर गी लाइरबा मियामना अना लायेंगबदा थेंगनरिबा खुदोंचादबा मयाम असि येंगलगा नोंथंबुम बिरेना लुचिंगबा बीजेपी लेंगाकना चीफ मिनिस्टर की हक्सेल तेंगबांग CMSD हाइबर स्कीम अमा इंग लिसिंग अनिगा तरागा निपान की जनवरी अमदा हौदोखे स्कीम असिगी मखादा पेनल तौरबा प्राइवेट हॉस्पिटल मयाम अमसु लाइरबा मियामना लायेंगबगी खुदोंचाव फंगनखे सेट असिगी लाइरबा मियामबो ममोन मिनोक तमनखे मतमदुदा गवर्नमेंट के फ्लैगशिप प्रोग्राम असिगी दमक मसाना मसाबो अवांगबो थाकता थागतचखे अदुबु लाइबक थिबदी हंदकता हिंगबा सिबगी मरकता लांथेंगनरिबा किडनी डायलिसिस तौरिबा पेशेंट मयाम अमना इम्फाल मयोल मक्तदा रैली चटलखी गवर्नर उन्ननबा थोमजिलखी मखोयगी डिमांड अदुगी प्राइवेट हॉस्पिटल सिंगदा CMSD गी मखादा लायेंखिबदा चंखिबा यामलबा सेनफम सिंग अदु लेंगाकना सिंगडोक्टरबदी डायलिसिस लेबलगनी हाइरिबसिदा मित्येंग थमलगा सेनफम सिंग अदु पिथोकपिखो हाइबने समना हाइरबदा मखाताना प्राइवेट हॉस्पिटल सिंग अदुदा किडनी डायलिसिस तौबा फंगहल्लो हाइबने व्हीलचेयर दा अनाबा मयाम अमा लंबी लमजाउदा थोरकलगा प्रोटेस्ट तवनबदु याम नुंगाइते कयाम यामबा सेनफम लेंगाकना पिथोकदबा लैबगे हाइबा थिगलुबददी क्रोर मबुद्रा रोंगे सेनफम ओइरमले डायलिसिस तौबदा यादबा अनाबसिंग अदु रेंसंदा थमलगा अतई मखल कयागी अनाबा मियामगी तोलबा लैरिबा सेनफम अदुसु थौहौरगे हाइबगी वाफम ओइजबा तानब्रा हाइबसु यंगसिनसी अदुगा मणिपुर लेंगांगना चाही अहोमबो प्राइवेट हॉस्पिटल सिंगदा अतोनबा सेनफम पिथोक्तना लैरिबसिना करिगिनो हाइबसिसु थिदोक्तबा यारोय कानाख्रबा स्कीम सिंग असिदा सिजनबा स्टेट की सही की बजेट सेल कया यामना हाबलिबगे बजेट सेल हाबट्रगदी कमदौना CMSD की मखादा अनाबसिंग लायंग हनगदौरिबनो प्राइवेट हॉस्पिटल खुदिंगमक हौजिकी मतमदा चलाइबा ngमदबगे फिबम मायोकनरिबने स्टेट की इकोनॉमी लेखा ताखिबदा प्राइवेट हॉस्पिटल सिंगसु अदुम लोइनरिबनी एम्प्लॉई सिंगी मथागी तलब पीदबा यारोय हॉस्पिटल सिंगसु अदुम लोइनरिबनी एम्प्लॉई सिंगी थागी तलब पीदबा यारोय हॉस्पिटल सिंग निंगथिना चलाइबदा चंगबा मचाक सिंगी दमक सेल थाददबा यारोय हौखिबा लौखिबा लोगी सेनफम सेंदोय सेले पीदबा यादे इलेक्ट्रिक की टैक्स पीदबा यादे इसिंग खितंग लैबदा सेल मयाम सादिंग तौरिबनी अना लायेंगबदा चंगबा खुसु खुलाइसिंग मेंटेनेंस तौदबा यादे अदुगा सोमदना लुपा क्रोर न खुजिंग ओइरगा सोलकलगदी हॉस्पिटल सिंग मुतपताबनी फार्मेसी सिंगसु मुतपताबनी मतम अदुदा प्राइवेट हॉस्पिटल सिंग न लायेंग बंगमलरोय हाइरकलिबसी खन्नबा याबा वाफमने मणिपुर लेंगाना CMSD असि मखा समथगे हाइबा खल्लिबरा नत्रगना प्रधानमंत्री जन आरोग्य योजना PMJAY गी बेनिफिशियरी ओहेनगेरा हाइबा लेपथोक पचंगे स्टेट असिगे सेल थुमगी मयोल सोकले हाइबा मियाम सुखंगी अदुबु लाइरबा अखोइगी मियामबु फुरित खाउदगी सेल अमता पुथोक हंदना लायेंग हनबा हाइबसिसु लंगा की तौदबा यादबा थौदांग अमनी यामना नुंगाइतबा अमना CMSD गी मखादा लनाई गिदबु ओइरो गवर्नमेंट की हॉस्पिटल दबु ओइरो लायेंग लिबा खुदिंगमक मसागी फुरित खाउदगी लुपा अमा फावबा पुथोक हंदबा हाइबसि गाइडलाइन द याउरी हाइबदी CMSD की हेल्थ कार्ड पाइरगा लाकपा अनाबा अमा गाइडलाइन की मतुंग इना लायेंग बचंगबा सेनफम खुदिंगमक लेंगाना पुथोकलबनी अनाबा अदुगी कांगबुदगी लुपा अमा फावा मंगोंदगी पुथोकहनबा यादे CMSD ना कोनसनबा अमना अनाबा मखलगी अदु अनाबा मखल सिंग अदु करी नो हाइबा नोटिफाई तौदुना लई हाइरिबा नोटिफाई तौबा अदुदा अनाबा खुदिंगमकी ओइना सेल कया यामना लौगदगी हाइबा से लेपथोखरबनी
lepthokliba senfamsing aduda operation tawba yauna layengani haiduna MOU khuyek pinaribani adubu private hospital kharadadi CMIST gi yanakhibaduna lupa lising tarahumdoi da operation tawgadabadu health card adu sizinaraga yanakhiba lupa lising tarahumdoi adu kakhaugani kakhauriba senfam adugi mari lainaba che changsing laingak ta tharaga hospital sing aduna claim tawgadabani somdana lupa lising tarahumdoi adu health card ki laukraba matungda operation adu pangthokpada changkhiba senfam sing adudagi lising tarahumdoi adu khaidoklaga changliba walhoriba senfam adudi haibadi lupa lising kuntra natragana lupa lising nifu aduda patient party gi sendang oina lauri masima guideline gi wangmadani haiba akhang ai singna phongdoknai khwaidagi hena nungaitaba amana PMJAY masung CMISTSC yengsinbagi authority asi state health agency amada sinai state health agency asina amuk South India gi private farm amada panel of expert oina seasonary kamdauna cell seasonary haibadagi hauraga matamgi matung oina oriba review tawgadabasu lengakna tawde mana thokpa tawhali lisinganiga tarama panda matam loikraba private farm aduda matam sangdok tawhallaga adum paihallibasigi maramna karigino lupa crore mayam ama chahi amada chading tawriba asi CMIST amasung PMJAY animak staff marang kaina leitaba state health agency asida sinari mama puknungdagi hauna asoiba system mayam amana CMIST asi lairaba singi kanabagi mingda lut tawbadawna su ure aduga laingaksu ningthina monitor tawdre state health agency asi CSO ama nodal officer ama deputy nodal officer ama amasung staff manga khakna chalai hanba taragadi kangkhong saiba haibasi hauna bini matang asida panjaning WAPHAM di miyam gi hakselda khwaidagi kanaraba scheme asi asoiba system asina muthatkadaure masigi sumathakta lairaba singi mingda scheme asi khudong chaba lauraga lut tawba miyoi yaurabra haiba thidoksi haijaningi masini pujarakliba matamatanggi WAPHAM da makha tarakpada mu ngasi rasifal amuk taminase ngasi rasifal asibu ibirakpa Dr. Wangkhem Jibol Singh Assistant Professor Biotech Janim Singmairong Imphal ngasi tang 8 tha 13 English sing ani kunga manga irai numit ki hiangga gitara 9 ba irai numit asigi rasifal taminasi ahan bada mes rasi mina fanasona ba yengna ba bulaksin ba poram sindok pa haiba numit ni yetna ba amadi akhang ahi sabadi mang batanangani leisa pakhang singi oina ningbana ama oigani Bris Rasi wakal thokpa laibak phaba sendong yamna phanggi nungaiba leigani miwa yamna thajaraba achumbana tungoinarabadi pamdaba nangani leisa pakhang singi oina laibak phagani Mithun Rasida nachana naisingna harau hanba miyam gasu mari hanadai hena fagatpa leigani anam tanba ai mangai rekhanna chatlabadi maithigani leisa pakhang singi oina nungsibana chanbigani karkarasida Hakjang khingba marumapang singapun bathauram sing chauna mai pakchaba numini arang arak akal athaugi lamdadi yaurunu leisa pakhang singi oina laibak phagani singarasi chading hanthaba ngamlagani ningba mapa chagani thiba humba kandrabadi pangdabagi mangjabata tagani mahu chawbana imung manungdasu yengthi wanganganu leisa pakhang singi oina mari fagani kanarasi hena asa sarunu yeknaba hengelakani nathak thongbanadi chanbinaba aruba thabak pangani ngang sakpasu thoina haigani leisa pakhang singi oina ikai khumnabigani tolarasi hanadai panglakpa natana anauba thabak thoram amata paidabana fagani sauba phathaba amadi nolukpana ukal oigani leisa pakhang singi oina matang icha charoi Brisirasi wakal thokpa lalon itikta laibak phaba michang hengatpa numini yenaba mingchat tanbat khatna chainabadi mangani leisa pakhang singi oina laibak phagani danurasi ningba mapa chagani afaba thabakta khosau thana thau panghauba kanagani lausing phudokpa warbasu miyamga maridi yamna phagatgani leisa pakhang singi oina laibak phagani
Makar Rashi potlam Makar Rashi miyamna chanbiba machu tana afaba thabak pangba ngamjaba marup mapangi mateng phangba numitni maram khangdana khuchau di thaganu leisa pakhang singi oina mari di hanagum phai Kumbarasi afaba mingchat phangani tungi poram sindok pahaigani ngangthokpada taningani thauna laigani yaknabanadi marup kaina hangani leisa pakhang singi oina pungning phathana layu aroibada minarasi Laibak fagani anoba thoramda khuchau thaba matang chagani marup mapang amadi nachananai gi matengsu yamna kanagadaba numitni leisa pakhang singi oina ningba thongani Masini pujarakliba ngasigi matam-matamgi WAHONG RASHIFAL nungtigi fongliba pause singdagi lokthokjaba maruoiba pau tabiriba amadi midyeng tabiriba singbu Nirmala Thangjamna amuka hana khurumjai Nungairaba Paujel, Leichal Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagolban Salam Lekai, Mamang Lirak, Jiri Parking. Mafam asida ayuki pung mapandagina pung mga phawbagi layengmagi khudong chabadu pijari. Adom diabetes laina nabagi dama wabiru roganu. Leichal Ayush Clinic ta diabetes tha amagi manungda reverse oina layengba ngamjari. Masida sunatana creatine wangba, fatty liver oiba, cholesterol wangba, BP wangba, arthritis, gallstone, joint pain, kidney stone, weight loss na chingba, layengba ngamle. Masigi sumathata makal khudimaki lab test tawagi khudong chabasu leizari. Ako pamarol gidama call towiu 880-571-1815. Amukahna 880-571-1815. Mafam asida water therapy, stem bath ki khudong chabasu leizari. Ngasi wak lengsin biru Leichal Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagolban Salam Lekai, Mamang Lirak, Jiri Parking. Nungairaba Paujel, Ningthem Eye Care and Optical. Saisakpi Baby Chanchan gi Thongan Maya da Lediba, opposite oil pump, near District Hospital Thobal, Kangabuki, head opposite Leizeriba, Ningthem Eye Care and Optical na. Chahi ama pharak pagi khudong chaba pizari. Frame amadi lens pulaga sumnatagi lupa lising amadagi hauzagan. Loinana mid lying ba free oizagan. Pizari wo offer se October gi tang tara taruk tergina, November gi tang tara taruk phauba pizagan. Ako pamarol gi dama 8787-344-541. Amukana 8787-344-541. Hairiba number sida ako pamarol khangba yagani. Lengsin biro. Ningthem Eye Care and Optical gi chahi ama pharakpagi khudong sabasi lobi mafamna Saisakpi Baby Chanchan gi thonga opposite oil pump near District Hospital Thobal Khangabo. Lengsin biraksi Healthcare Physiotherapy Kaksing Sumnang Lekai opposite Kaksing Police Station. Mafam masida tha amagi thangse khudingda ayuki pung 9 digina nungthel pung 12 phawda PMR gi OPD hangdokchari. Mafam asida khwang naba, ngaksamari naba, lengjumari naba, khuu naba, BP stroke torubadagi physiotherapy gi treatment, tang sikpa, gout naba, singli nauri sonthaba amadi, saru sayang gi anaba singidama layengzari. Loinana tha amagi ahanba thangjida, mafam asida free OPD gi khudong saba su pizari. Mafam asida khanaraba PMR gi doctor lengbiraktuna, layengmagi khudong saba pizari. Tha amagi ahanba thangjidi free OPD gi khudong saba sisu lobiu. Akopa marol gi damak call tobiu 8413062818. Amukahna 8413062818. Healthcare Physiotherapy Kaksing Sumnang Lekai opposite Kaksing Police Station. Loan apply to winning basingi damag personal loan amadi business loan apply to wagi khudong chaba pijari loan asi salaried and self-employed animakna apply to wibayagani.